Ba. Chumna leyo si chumna leyo. Papa. Hello, hello, makon tabro. Live hore. Anju kasar kay hinjang no. Jirum dongi. Ito painu, 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 painu jadi. Aku jangan aku painu. Ang mobile pai gay. Kon samro mi thawal hawdrabo. Kay angang kape. Kayda thabal no haise khangdre iche. Yambung official tare tare. Anju kanyang chage. Kon samro mi kanyang chage. Nangchu live tab da jaure. Jaure nangchu live tab da. Mayam kay hinjang chanarake nungthangi. Yambung khangi. Papa balum to pubirone. Aidi nga thongde. Nga thongba harongani. Anju kasana hawai. Cheusa first like shoes. Thank you Cheusa. Yambung khangi. Namu yambung na kaino sub tawbigibado kainogi chemo mitagi live tara kaino. Khangi. Cheusa kainyang charake. Thank you Cheusa na like tawbibagi. Anju like tawbiu. Blue piro khoi puramakta loi pithorage blue se. Cheusa ayung dindadi migi lai mayamna pareng lengi ko. Lai mayam ko ka ngawi. Masa nanaw do pibiu. Tawbini sana. Mayam like tawbiro. Mayam like tawbiro. Yambungna yerum thongi manare khoshu yerum thongi. Mani tumba yadabagi halakpudo adum. Hoi. Ado aise lok thungna laiye. Tawbini sana. Macha tawbini sana malay ni ngumong lay sana. Lok ta halo na pai pondo. Hoi tu numit nong ning gare yamna. Tumba jadraga hanjan halakpudo. Cheusa blue pire. Atay di blue kana piuge. Macha mama na haje nang kaino oiki maluraba. Fondo hanjan to di lok oidoini. Hojik live leitraba haina ko thiragli. Cheusa nang Anjuga leinabra. Leinau adoidi konsam romi na ama jawbasichu aigi new friend ni ngarang phangnabani kainoda leinau. Cheusa na yambung kari mathel noe. Blue se kaidawna yambung blue se kaino tawbani. Channel paiba migini. Channel paiba migi mi kananaba. Mana kainum pai leire. Yerum thong chai ai Cheusa. Yerum thong ba chai hai. Cheusa ka inyang charai hai ba. Live yangmanna live yaudradi nungaitre hai ba. Mani ne Cheusa do live se akhoi jam jengmalladine mit se koka ngawine. Akhoi mamit se blur chatpa dumai tawi dum live te attend tawbada. Mayam like tawbiu.
ꯑꯣ ꯆꯦꯎꯁꯥꯅ ꯑꯟꯖꯨꯒ ꯔꯣꯃꯤꯒ ꯂꯩ ꯌꯥꯝꯕꯨꯡꯒꯤꯗꯤ ꯂꯩꯇꯦ ꯑꯣ ꯑꯣ ꯌꯥꯝꯕꯨꯡ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯏꯗꯤ ꯌꯥꯝꯕꯨꯡ ꯆꯦꯎꯁꯥꯗꯁꯨ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯆꯦꯎꯁꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯆꯦꯎꯁꯥꯒꯤ ꯆꯦꯅꯦꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯩ ꯆꯥꯎꯔꯦ ꯉꯥ ꯑꯌꯨꯛꯀꯤꯅꯤ ꯑꯣ ꯆꯦꯎꯁꯥ ꯍꯧꯖꯤꯛꯇꯤ ꯉꯥꯔꯦꯟ ꯐꯝꯃꯝꯃꯅꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯉꯥꯔꯦꯟ ꯐꯝꯕꯗꯣ ꯃꯌꯥꯟꯗ꯭ꯔ ꯀꯩꯅꯣ ꯏꯪꯃꯟꯒꯤꯗꯅ ꯐꯝꯖꯟꯅ ꯂꯩꯔꯝꯃꯦ ꯌꯥꯝꯕꯨꯡ ꯇꯧꯒꯦ ꯇꯧꯒꯦ ꯍꯣꯏꯗ ꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯦ 9 AM ꯆꯦ ꯇꯈꯦꯜꯗꯒꯤ ꯌꯦꯡꯕ ꯍꯧꯔꯛꯂꯤꯅꯤ ꯑꯣ ꯆꯦ ꯇꯈꯦꯜꯒꯤꯁꯦ ꯍꯦꯛꯇ ꯌꯥꯎꯕ ꯉꯝꯗꯦꯅꯦ ꯑꯩ ꯅꯨꯡꯉꯥꯏꯇꯕꯅ ꯃꯥꯗꯤ ꯍꯟꯗꯛ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯊꯥꯡꯒꯠꯇꯦ ꯑꯗꯣ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯍꯦꯛꯇ ꯌꯥꯎꯕ ꯅꯪꯍꯧꯗꯕ ꯑꯇꯩ ꯑꯇꯩꯒꯤꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯆꯦꯎꯁꯥ ꯅꯪꯒꯤ ꯂꯥꯏꯐꯁꯨ ꯍꯟꯗꯛ ꯑꯩ ꯌꯥꯎꯕ ꯁꯪꯗꯦ ꯑꯩ ꯌꯥꯎꯗ꯭ꯔꯤꯗꯣ ꯀꯩꯅꯣꯅꯤ ꯆꯦꯎꯁꯥ ꯑꯩ ꯃꯣꯕꯥꯏꯜ ꯄꯥꯏꯗꯦ ꯍꯥꯏꯕꯗꯣ ꯍꯟꯗꯛ ꯅꯍꯥꯟ ꯑꯩꯅ ꯀꯩꯅꯣꯒꯤ ꯂꯥꯏꯞꯇ ꯍꯥꯏꯔꯝꯃꯤ ꯗꯥ ꯏꯕꯣꯍꯜꯒꯤ ꯂꯥꯏꯞꯇ ꯏꯃꯥꯏ ꯆꯥꯠꯇ ꯂꯩꯕꯅꯤꯅ ꯍꯤꯟꯖꯥꯡꯁꯦ ꯈꯔ ꯀꯣꯝꯊꯣꯛꯑꯦ ꯕꯥꯔꯣꯗ ꯁꯨꯝ ꯍꯥꯞꯆꯤꯜꯂꯝꯃꯅꯤꯅꯦ ꯏꯃꯥꯏ ꯆꯥꯠꯇ ꯂꯩꯕꯁꯦ ꯑꯉꯥꯡꯅ ꯀꯩꯅꯣꯝ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯈ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯌꯦꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯇꯣꯝꯇ ꯂꯩꯔꯒ ꯇꯟꯁꯤꯜꯂꯛꯏ ꯑꯗꯨꯅꯤꯅꯦ ꯀꯣꯟꯁꯝ ꯔꯣꯃꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯌꯥ ꯀꯅꯥꯅꯣꯅꯦ ꯀꯅꯥꯅꯣꯁꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯤꯒꯤ ꯂꯥꯏꯐꯁꯨ ꯈꯔ ꯌꯥꯎꯔꯗꯤ ꯐꯩ ꯑꯩꯁꯨ ꯂꯥꯏꯚ ꯇꯧꯕꯅꯤꯅ ꯃꯅꯤ ꯏꯆꯦꯎꯆꯥ ꯑꯉꯝꯕꯗ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯉꯁꯤ ꯉꯝꯗ꯭ꯔꯦꯅ ꯍꯌꯦꯡ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯑꯟꯖꯨ ꯑꯩ ꯃꯤꯠ ꯎꯏꯔꯦ ꯏꯁ ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯩ ꯃꯤꯠ ꯎꯏꯔꯦ ꯀꯥꯏꯅ ꯀꯩꯗꯧꯕꯩ ꯎꯏꯔꯤꯅꯣ ꯅꯪ ꯃꯤꯠꯀ ꯎꯏꯕ ꯌꯥꯗꯦ ꯄꯥꯡꯊꯣꯛꯎ ꯇꯣꯇꯥ ꯌꯦꯡꯉꯤꯔꯣ ꯇꯣꯇꯥꯁꯦ ꯁꯤ ꯕꯦꯕꯤꯁꯦ ꯕꯦꯕꯤꯁꯦ ꯎꯁꯥ ꯂꯩꯃ ꯔꯣꯃꯤ ꯋꯥꯔꯤ ꯂꯤꯔꯛꯑꯣ ꯑꯣ ꯋꯥꯔꯤ ꯍꯩꯕꯁꯨ ꯌꯥꯎꯕꯣꯔꯦ ꯂꯤꯔꯣ ꯑꯗꯨꯑꯣꯏꯗꯤ ꯑꯟꯖꯨ ꯀꯦ ꯑꯦꯝ ꯁꯤ ꯑꯟꯖꯨ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯕ ꯑꯟꯖꯨ ꯉꯁꯥꯏ ꯅꯪ ꯈꯪꯉꯤꯗꯨꯗꯤ ꯈꯪꯉꯁꯨ ꯌꯥꯗꯦ ꯅꯪ ꯑꯩꯒꯤꯗ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯂꯩꯒꯗꯕꯅꯤ ꯑꯩꯁꯨ ꯄꯨꯡꯈꯥꯏꯃꯨꯛꯇꯅꯤ ꯊꯥꯗꯣꯏꯕ ꯃꯇꯝꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯅꯪꯁꯨ ꯉꯁꯤ ꯑꯩ ꯁꯪꯒꯗꯕꯅꯤ ꯅꯍꯥꯟ ꯑꯩꯅ ꯅꯪꯒꯤ ꯕꯨꯠ ꯊꯣꯛꯄꯗ ꯁꯪꯕꯗꯣ ꯅꯪ ꯀꯥꯎꯒꯅꯨ ꯑꯟꯖꯨ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯆꯦꯎꯁꯥꯅ ꯌꯥꯝꯕꯨꯡ ꯇꯨꯝꯃꯒꯦꯗ ꯑꯌꯨꯛꯇ ꯊꯕꯛ ꯂꯩꯌꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯌꯥꯝꯕꯨꯡ ꯑꯟꯖꯨ ꯍꯋꯥꯏ ꯆꯥꯏ ꯑꯟꯖꯨ ꯍꯋꯥꯏ ꯆꯥꯏ ꯆꯦꯎꯆꯥ ꯀꯣꯃꯦꯟ ꯏꯔꯣ ꯆꯦꯎꯆꯥ ꯑꯣꯀꯦ 30 ꯃꯤꯅꯤꯠ ꯂꯩꯔꯒꯦ ꯑꯩꯁꯨ ꯊꯦꯡꯀ꯭ꯌꯨ ꯆꯦꯎꯆꯥ ꯂꯩꯌꯨ ꯑꯩꯁꯨ ꯂꯥꯛꯇꯣꯏꯅꯤ ꯆꯦꯎꯆꯥꯒꯤꯗ ꯑꯩ ꯅꯍꯥꯟꯉꯩ ꯂꯥꯛꯇ꯭ꯔꯤꯗꯣ ꯃꯣꯕꯥꯏꯜ ꯄꯥꯏꯗꯦ ꯇꯧꯏꯅꯤ
ꯆꯦꯎꯁꯥ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯇꯧꯔꯕꯣ ꯍꯧꯖꯤꯛ ꯑꯦꯅꯨꯋꯦꯜ ꯌꯧꯔꯛꯑꯃꯅꯤꯅꯦ ꯀꯥꯊꯤ ꯀꯥꯊꯤ ꯑꯩ ꯏꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯁꯦ ꯍꯟꯗꯛ ꯅꯥꯕꯁꯦ ꯃꯔꯣꯟꯁꯦ ꯈꯔ ꯊꯣꯛꯇꯣꯔ ꯃꯥꯜꯂꯦ ꯃꯣꯕꯥꯏꯜ ꯌꯦꯡꯉ ꯌꯥꯝ ꯉꯥꯡꯉꯤ ꯂꯥꯏꯚ ꯃꯌꯥꯝ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯑꯣ ꯀꯅꯥ ꯀꯅꯥꯒꯤ ꯇꯧꯔꯤꯒꯦ ꯆꯦꯎꯆꯥ ꯀꯩꯅꯣꯒꯤ ꯈꯪꯗꯦꯅꯦ ꯃꯣꯅꯤꯗꯤ ꯂꯥꯏꯚ ꯃꯇꯝ ꯉꯟꯈ꯭ꯔꯦꯅꯦ ꯃꯣꯅꯤ ꯉꯥꯉꯣꯝꯗꯣ ꯃꯣꯅꯤꯗꯤ ꯂꯥꯏꯚ ꯉꯟꯈ꯭ꯔꯦ ꯑꯃ ꯑꯩ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯤ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤꯗꯤ ꯌꯥꯎꯕ ꯅꯪꯍꯧꯗ꯭ꯔꯦ ꯉꯁꯤ ꯑꯟꯖꯨ ꯑꯃꯨꯛ ꯚꯨꯠ ꯊꯣꯛꯑꯁꯤꯔꯣ ꯌꯥꯗꯦ ꯌꯥꯗꯦ ꯅꯪꯒꯤ ꯚꯨꯠꯇꯣ ꯄꯪꯊꯣꯛ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯌꯧꯔꯛꯂꯦ ꯍꯥꯏꯌꯦ ꯆꯃꯤꯂꯛꯀꯗꯤ ꯀꯥꯊꯤꯗꯣ ꯃꯃꯥ ꯇꯧꯒꯁꯦ ꯇꯣꯝꯗꯨ ꯃꯥ ꯍꯩꯇꯦ ꯁꯥꯟꯅꯕ ꯀꯔꯅꯖꯤꯠ ꯀꯣꯟꯊꯧꯖꯝ ꯍꯥꯏ ꯍꯦꯜꯂꯣ ꯀꯔꯅꯖꯤꯠ ꯑꯣ ꯀꯣꯟꯊꯧꯖꯝ ꯃꯩꯇꯩꯅꯤꯀꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯦꯟꯅꯦꯜꯗꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯣꯟꯗ ꯅꯝꯕꯤꯔꯝꯃꯣ ꯍꯥꯏ ꯇꯣꯝ ꯍꯥꯏꯌꯦ ꯆꯦꯎꯆꯥ ꯍꯥꯟꯗꯩ ꯈꯪꯅꯕ꯭ꯔꯥ ꯑꯩꯒꯗꯤ ꯈꯪꯅꯗꯦ ꯀꯔꯅꯖꯤꯠ ꯍꯥꯏꯁꯦ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯁꯣꯜꯕ ꯑꯣꯏꯔꯦ ꯅꯣꯔꯃꯦꯜ ꯇꯥꯔꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯦꯎꯆꯥ ꯑꯩꯅ ꯁ꯭ꯀꯨꯜꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯟꯕꯗ ꯐꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯑꯣꯏꯔꯗꯤ ꯆꯦꯎꯁꯥ ꯅꯪꯒꯩꯒ ꯐꯦꯁꯕꯨꯛꯇꯒꯤ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯅꯁꯤ ꯅꯝꯕꯔ ꯂꯩꯅꯁꯤ ꯑꯩ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯈꯔ ꯂꯩ ꯍꯥꯏ ꯇꯣꯝ ꯃꯥꯏ ꯀꯔꯅꯖꯤꯠꯅ ꯀꯔꯅꯖꯤꯠ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯣ ꯑꯅꯧꯕ ꯑꯣꯏꯕ ꯃꯥꯜꯂꯦ ꯆꯦꯟꯅꯦꯜꯗꯁꯨ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯣꯅꯤꯒꯤ ꯃꯆꯦ ꯏꯆꯦ ꯄꯥꯔꯤ ꯆꯦ ꯑꯅꯤꯇꯥ ꯋꯥꯏ ꯑꯥꯔ ꯁꯤ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯂꯥꯏꯚ ꯑꯣ ꯌꯥꯝꯃꯤꯅꯦ ꯑꯗꯨꯗꯤ ꯏꯆꯦꯎꯁꯥ ꯑꯣ ꯑꯩꯗꯤ ꯈꯪꯗꯕ ꯃꯣꯅꯤꯒꯤꯗꯤ ꯉꯁꯥꯏ ꯌꯥꯎꯔꯝꯃꯦ ꯑꯇꯩ ꯈꯪꯗꯦ ꯑꯗꯩꯗꯤ ꯆꯦ ꯑꯅꯤꯇꯥꯒꯤ ꯂꯥꯏꯚ ꯑꯣ ꯋꯦꯌꯔꯁ ꯀꯣꯟꯙꯧꯖꯝ ꯈꯪꯗꯦꯕꯣ ꯍꯥꯏꯕ ꯈꯪꯗꯕ ꯈꯪꯅꯁꯤ ꯑꯣꯀꯦ ꯈꯪꯗꯕ ꯈꯪꯅꯁꯤ ꯑꯟꯖꯨ ꯇꯨꯝꯈ꯭ꯔꯕꯣ ꯑꯟꯖꯨ ꯀꯔꯅꯖꯤꯅ ꯑꯣꯀꯦ ꯁꯨꯁꯃꯤꯇꯥ ꯇꯧꯖꯔꯝꯒꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯄꯄꯥꯗ ꯅꯪꯀꯣ ꯄꯄꯥꯗ ꯄꯤꯅꯨ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯄꯄꯥ ꯂꯥꯛꯀꯅꯤꯁꯦ ꯄꯤꯅꯨ ꯑꯟꯖꯨ ꯋꯥꯔꯤ ꯇꯥꯔꯤ ꯋꯥꯔꯤ ꯇꯥꯔꯤ ꯅꯠꯇꯦ ꯋꯥꯔꯤ ꯂꯤꯔꯧ ꯍꯥꯏꯅꯤꯅꯦ ꯋꯥꯔꯤ ꯇꯥꯕ ꯌꯥꯗꯦ ꯀꯣꯃꯦꯟ ꯏꯔꯧ ꯋꯥꯔꯤ ꯂꯤꯔꯧ ꯐꯝꯃꯨꯁꯤꯒ ꯐꯝꯃꯨ ꯁꯨ ꯇꯧꯊꯣꯛ ꯃꯣꯅꯤꯒꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯦ ꯑꯣ ꯆꯦꯎꯆꯥ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯗ ꯈꯔ ꯀꯣꯝꯊꯣꯛꯑ ꯃꯥꯜꯂꯦꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯦꯛꯖꯥꯝꯒ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯦꯅꯦ ꯗꯤꯛꯇꯦꯁꯟꯒ ꯀꯩꯀꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯥꯟꯅꯗꯤ ꯄꯨꯂꯞ ꯄꯨꯂꯞ ꯊꯥꯗꯕꯗꯣ ꯄꯄꯥꯟ ꯌꯦꯡꯗꯨ ꯀꯣꯟꯗꯧꯖꯝ ꯑꯩꯉꯣꯟꯗꯁꯨ ꯁꯕ ꯇꯧꯕꯤꯔꯝꯃꯣ ꯗꯣꯅꯤ ꯀꯔꯤ ꯁ꯭ꯀꯨꯜꯒꯤꯅꯣ ꯍꯥꯏꯅꯣ ꯁꯤꯕꯨ ꯀꯣꯟꯊꯧꯖꯝ ꯑꯁꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯆꯦꯎꯁꯥꯒ ꯑꯩꯒꯤ ꯑꯉꯥꯡꯒ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯆꯦꯎꯁꯥꯅꯁꯨ ꯁꯕ ꯇꯧꯕꯤꯔꯝꯃꯣꯏ ꯆꯦꯎꯁꯥꯅ ꯂꯞ ꯂꯞ ꯊꯥꯔꯛꯑꯦ
ꯀꯗꯥꯏꯗ ꯀꯣꯂꯦꯖꯤꯌꯦꯠꯇ ꯀꯅꯥꯅꯣ ꯑꯃ ꯆꯦꯎꯁꯥꯒꯤ ꯑꯉꯥꯡꯗꯣ ꯃꯃꯤꯡ ꯀꯩ ꯍꯥꯏ ꯆꯦꯎꯁꯥ ꯉꯁꯤꯗꯒꯤ ꯄ꯭ꯔꯤꯇꯦꯁ ꯊꯥꯔꯤ 10ꯒꯤ ꯑꯣ ꯀꯪꯂꯥꯕꯝ ꯔꯥꯃꯦꯁꯣꯔ ꯂꯥꯛꯑꯦꯍꯦ ꯉꯁꯤꯗꯤ ꯀꯪꯂꯥꯕꯝ ꯋꯦꯜꯀꯝ 5 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯀꯪꯂꯥꯕꯝ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ ओके चेउसा चेउसा ओके चेउसा चेउसा चेउसाना कामेश्वरदा वेलकम तौगरे कामेश्वरसे खंदे मथक ओइदोरो मखा ओइदोरो खंदे अदुम कंगाबम मैना मयाम कौरेना अदुम कौरे कई हिंजांग चारके चेउसाना हेंथोइबा कौरे आई मचा चेउसा खगा मानैने अखोइगा अखोइगिसेना हेंथोइ nganba हाइबा नोइ हेंथोइबा मानैने खंब्रा हेंथोइबा हाइदो खंगिया नोखरे सेक्शन मानब्रो मानैये होइने क्लास 3 गी नोखरे अखोइगिसे चेउसा खंग्याय चेउसादा ओ चेउसा तौराबा थैंक यू कोंथौजम कंगाबम ब्लू पिरोरा चेउसागदी हांदी लेनरमनी अदुम अनौबो जावरगदी दुम सपोर्ट तौमिनसी चेउसाना कामेश्वर केएमसी हंगाम चारे अखोय ओ हंगाम चारे होय हंगाम पंथानीना हंगाम हावी हंगाम मतमदा हंगाम सौब्री मतमदना सौब्री हावरे संजू इतैमा नुंगारिबो नुंगारी चेउसाना क्लास 3 रो नोइगिसु मनीने चेउसा दुगा लेङै दुगाना अखोइना जामना हाइदि खंगनादबा ꯑꯩ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯉꯥꯡꯗꯣ ꯈꯔꯅꯤ ꯇꯧꯔꯝꯃꯒ ꯑꯩ ꯀꯩꯅꯣ ꯇꯧꯕꯗꯒꯤꯅꯦ ꯑꯉꯥꯡꯁꯦ ꯑꯣꯇꯣꯗ ꯊꯥꯔꯦꯕ ꯑꯗꯨꯅꯅꯤ ꯈꯪꯅꯗ꯭ꯔꯤꯗꯣ ꯑꯗꯩ ꯀꯔꯅꯖꯤꯠꯅ ꯍꯦꯟꯊꯣꯏ ꯉꯥꯟꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯦꯟꯊꯣꯏ ꯉꯥꯟꯕ ꯀꯩꯅꯣ ꯇꯧꯈꯔꯦ ꯂꯥꯏꯔꯤꯛ ꯄꯥꯈꯔꯦ ꯍꯦꯟꯊꯣꯏ ꯉꯥꯟꯕ ꯅꯨꯡꯉꯥꯏꯔꯤ ꯎꯁꯥ ꯂꯩꯃꯅ ꯁꯟꯖꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯆꯨꯝꯕ 6 ꯂꯥꯏꯠ ꯗꯟ ꯑꯆꯨꯝꯕ ꯁꯨꯆꯤ ꯊꯦꯡꯛ ꯌꯨ ꯑꯆꯨꯝꯕꯁꯦ ꯏꯌꯥꯝꯕ ꯑꯅꯧꯕ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯩꯁꯨ ꯍꯜꯂꯛꯀꯦ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯗꯤ ꯀꯛꯏꯌꯦꯕꯀꯣ ꯑꯩ ꯉꯔꯥꯡ ꯑꯩꯅ ꯂꯥꯏꯚ ꯑꯃ ꯖꯣꯏꯟ ꯇꯧꯔꯒ ꯑꯩꯅ ꯀꯅꯦꯛ ꯇꯧꯅꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯑꯩ ꯃꯤ 8 ꯍꯦꯟꯅ ꯀꯛꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯑꯩ ꯍꯟꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯂꯥꯛꯄꯤꯕꯒꯤ कामेश्वरना उषा केएमसी चेउसाना अचुम्बा वेलकम अंजू मांगरे अंजूदो मा कनो तोइबा मपामदे लेयबा मोइगी मबाय अमा लेइतबा जावेना दुगी मा अयुक्तगी बाजार चलेना दुनी वारेना अचुम्बा थैंक यू उषा मचा तौबीनुने अगांगदुगा तौबीनो मगांगदुगा नंग कामेश्वर ngani haiba anju kasa lei anju leiradi anouba mingje support tौमिनो तौसनमिनो चेउसाना अचुम्बा चाक चारबो वाद्रिबो चेउसा नंग खंगब्रो अचुम्बसे अइदी खंगदेने नंग लाइक पाथोजना उषा चारे हाय अचुम्बना उषा चारे हाइख्रे अंजू कमेंट के इबा ngamdre
ꯃꯥ ꯃꯨꯟꯈꯔꯦ ꯀꯥꯃꯦಶ್ꯋꯔꯅ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯇꯧ ꯅꯠꯇ꯭ꯔꯗꯤ ꯍꯟꯈꯤꯅꯤ ꯕ꯭ꯂꯨ ꯌꯦꯟꯕ꯭ꯔꯣ ꯑꯠꯆꯥ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯇꯧ ꯅꯠꯇ꯭ꯔꯗꯤ ꯍꯟꯈꯤꯅꯤ ꯑꯩꯒꯤ ꯕ꯭ꯂꯨ ꯄꯤꯌꯣ ꯑꯠꯆꯥ ꯑꯣ ꯀꯥꯃꯦಶ್ꯋꯔ ꯄꯤꯔꯛꯀꯦ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯍꯦꯛꯇ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ ꯕ꯭ꯂꯨꯁꯦ ꯕ꯭ꯂꯨꯗ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯕ꯭ꯂꯨ ꯌꯦꯟꯕ꯭ꯔꯣ ꯌꯦꯜꯂꯧꯔꯣ ꯍꯥꯏꯗꯣꯛꯀꯅꯨꯒꯁꯨ ꯍꯥꯏꯅꯦ ꯍꯣꯁꯀ ꯀꯅꯦꯛ ꯂꯩꯕꯅꯤ ꯑꯆꯨꯝꯕꯒ ꯆꯦꯛꯁꯦ ꯍꯥꯏꯔꯧ ꯀꯅꯥꯅꯣ ꯃꯁꯦ ꯍꯥꯏꯗꯣꯛꯀꯅꯨꯒ ꯍꯥꯏ ꯀꯅꯥ ꯗꯥꯏꯕꯣꯍꯜꯂꯣ ꯍꯥꯏꯗꯣꯛꯀꯅꯨ ꯎꯁꯥ ꯆꯦꯛꯁꯥꯅ ꯂꯥꯏꯚ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯨꯝꯕ ꯍꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯦꯟꯖꯥꯏꯇꯤ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇꯒꯤ ꯌꯥꯎꯔꯛꯄ ꯂꯥꯏꯞ ꯃꯌꯥꯝꯁꯦ ꯀꯅꯔꯖꯤꯠ ꯀꯩꯅꯣꯗ ꯄꯤꯊꯣꯛ ꯄꯤꯊꯣꯛꯈꯣ ꯌꯥꯏꯐꯔꯦ ꯍꯣꯏ ꯄꯤꯈꯔꯦ ꯀꯩꯅꯣꯗ ꯀꯪꯂꯥꯕꯝꯗ ꯕ꯭ꯂꯨ ꯄꯤꯈꯔꯦ ꯑꯩ ꯑꯆꯨꯝꯕꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯏꯗꯤꯅꯦ ꯑꯆꯨꯝꯕꯇ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯁꯨ ꯍꯦꯛ ꯑꯃꯃꯨꯛ ꯍꯦꯛ ꯀꯣꯃꯦꯟ ꯇꯧꯔꯛꯑꯦꯕꯀꯣ ꯇꯥꯔꯛ ꯃꯦꯍꯦꯇꯥꯒ ꯎꯜꯇꯥ ꯆꯁꯃꯥ ꯍꯥꯏꯅ ꯊꯣꯛꯑꯦꯕ ꯃꯥꯒꯤ ꯖꯤꯃꯦꯜꯁꯦ ꯑꯗꯨꯒ ꯑꯩꯅ ꯆꯪꯕꯗꯗꯤ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯇꯥꯔꯛ ꯃꯦꯍꯦꯇꯥ ꯎꯜꯇꯥ ꯆꯁꯃꯥꯁꯦ ꯃꯣꯅꯤꯗꯁꯨ ꯂꯥꯛꯏꯗꯣ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯂꯩꯔꯝꯕꯗꯨꯒ ꯃꯥꯁꯦ ꯆꯪꯉꯛꯄꯒ ꯂꯥꯏꯞꯇꯅꯦ ꯑꯩ ꯃꯁꯛ ꯇꯥꯛꯀꯅꯣꯅ ꯍꯥꯏꯈ꯭ꯔꯦꯕ ꯈꯪꯗ꯭ꯔꯦ ꯀꯅꯥꯅꯣꯅ ꯑꯗꯨꯅꯤ ꯑꯟꯖꯨ ꯀꯁꯥꯔ ꯌꯦꯜꯂꯣ ꯑꯟꯖꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯦ ꯌꯦꯟꯊꯣꯛꯑꯒꯦ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯂꯝ ꯑꯣꯀꯦ ꯑꯆꯨꯝꯕ ꯑꯟꯖꯨ ꯀꯁꯥꯔ ꯑꯩ ꯀꯣꯏꯕ ꯆꯠꯂꯒꯦ ꯑꯟꯖꯨ ꯂꯩꯀꯥꯏ ꯀꯣꯏꯈ꯭ꯔꯦ ꯂꯝꯗꯣꯟ ꯇꯥꯟꯅ ꯂꯩꯀꯥꯏ ꯀꯣꯏꯈ꯭ꯔꯦ ꯃꯥꯁꯅꯥ ꯇꯧꯅꯨ ꯃꯁꯤꯁꯤ ꯄꯥꯏꯕ ꯌꯥꯗꯦ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯕ꯭ꯂꯨ ꯑꯣꯏꯅ ꯄꯤꯖꯔꯣ ꯍꯣꯏ ꯍꯣꯏ ꯑꯆꯨꯝꯕ ꯁꯨꯁꯤ ꯊꯤꯑꯟꯖꯤ ꯑꯣꯏꯃ ꯍꯣꯏ ꯍꯣꯏ ꯑꯩ ꯈꯣꯡꯗꯥꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯩ ꯑꯣꯠꯀꯗꯕ ꯃꯤ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯆꯦꯎꯆꯥꯅ ꯒ ꯍꯥꯏꯅꯔꯦꯅꯦ ꯆꯦꯎꯆꯥ ꯑꯟꯖꯨꯗꯣ ꯂꯩꯀꯥꯏ ꯀꯣꯏꯈꯔꯦ ꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯇꯣꯏꯅꯤ ꯑꯃꯨꯛ ꯀꯥꯃꯦಶ್ꯣꯔꯗꯒ ꯖꯣꯏꯟ ꯇꯧꯕ ꯆꯠꯂꯤꯅꯤ ꯑꯆꯨꯝꯕꯗꯒ ꯁꯨꯁꯇꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯆꯦꯎꯆꯥ ꯑꯩ ꯖꯦꯔꯨꯝ ꯆꯥꯏ ꯖꯦꯔꯨꯝꯒ ꯇꯟꯒ ꯆꯥꯏ ꯆꯥꯛ ꯆꯥꯅꯤꯡꯗꯗꯅ ꯀꯣꯃꯦꯟ ꯏꯔꯣ ꯀꯣꯃꯦꯟꯒ ꯌꯥꯎꯗꯦ ꯏꯆꯤꯛ ꯆꯤꯛꯄ ꯂꯩꯀꯥꯏꯅꯤ ꯑꯟꯖꯨ ꯂꯩꯀꯥꯏ ꯌꯥꯝ ꯀꯟꯅ ꯀꯣꯏꯈꯔꯦ ꯑꯆꯨꯝꯕ ꯎꯁꯥ ꯑꯩꯁꯨꯅꯤ ꯂꯥꯏꯞꯇ ꯉꯥꯎꯔꯦ ꯃꯁꯤ ꯗꯥꯏꯕꯣꯜ ꯃꯥꯜꯂꯤꯕꯣ ꯑꯆꯨꯝꯕꯁꯦ ꯗꯥꯏꯕꯣꯜ ꯃꯥꯜꯂꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯟꯖꯨꯅ ꯑꯥꯏꯁ ꯊꯣꯝꯃꯒ ꯅꯪꯒꯤꯗꯃꯛ ꯂꯩꯖꯔꯤ ꯏꯁ ꯄꯦꯜꯂꯦꯍꯦ ꯊꯝꯃꯣꯏꯁꯦ ꯅꯤꯡꯊꯝꯊꯥꯗ ꯑꯥꯏꯁ ꯊꯣꯝꯃꯤ ꯀꯥꯏꯅꯤ ꯄꯦꯜꯂꯦꯍꯦ ꯂꯩꯌꯨ ꯎꯁꯥ ꯂꯩꯃꯅ ꯍꯣꯁꯅ ꯋꯥꯏꯇꯤꯗ ꯈꯣꯡꯗꯥꯔꯛꯂꯤꯁꯦ ꯋꯥꯖꯔꯒꯦ ꯍꯥꯏꯅ ꯅꯔꯥꯟ ꯈꯣꯏꯔꯝꯕ ꯍꯥꯏꯗꯨꯅꯤ ꯆꯦꯎꯆꯥ ꯃꯅꯤꯅꯦ ꯏꯁ ꯃꯁꯤ ꯋꯥꯔꯤ ꯁꯥꯡꯈ꯭ꯔꯦ
ꯉꯥꯎꯔꯤꯕꯅꯤ ꯑꯩꯁꯨ ꯂꯥꯏꯞꯇ ꯑꯗꯨꯅꯤ 이보ꯍꯜ ꯅꯠꯇꯦꯀꯣ ꯍꯥꯏ ꯑꯣ ꯑꯆꯨꯝꯕ ꯂꯩꯀꯣ ꯂꯩꯕꯤꯌꯨ 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 ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯨꯝꯕꯒ ꯌꯥꯔꯣꯏꯗꯣꯏꯅꯤ ꯁꯤꯅ ꯍꯣꯔꯦꯟ ꯀꯅꯥꯅꯣ ꯆꯦꯆꯥ ꯋꯥꯏꯇꯤ ꯄꯥꯏꯕꯁꯦ ꯋꯥꯏꯍꯦ ꯃꯦꯟꯇꯦꯟ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯃꯦꯟꯇꯦꯟ ꯈꯇꯪ ꯇꯧꯗꯕꯗ ꯋꯥꯆ ꯇꯥꯏꯝꯒꯁꯦ ꯕꯔꯕꯔ ꯀꯊꯅꯤ ꯀꯣꯃꯦꯟ ꯏꯔꯣ ꯃꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯤꯔꯣ ꯋꯥꯔꯤ ꯂꯤꯔꯣ ꯆꯦꯎꯆꯥꯅ ꯑꯆꯨꯝꯕ ꯂꯩ ꯑꯂꯥꯟꯕ ꯑꯃꯠꯇ ꯉꯥꯡꯒꯅꯨꯀꯣ ꯑꯗꯣꯅꯤ ꯑꯆꯨꯝꯕ ꯑꯂꯥꯟꯕ ꯑꯝꯇ ꯉꯥꯡꯒꯅꯨ ꯃꯃꯤꯡꯗ ꯑꯆꯨꯝꯕ ꯊꯝꯃꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯀꯅꯥꯅ ꯏꯟꯖꯥꯡꯅ ꯍꯥꯏꯔꯛꯎ ꯃꯁꯥ ꯃꯇꯣꯝꯇꯅ ꯑꯗꯨꯝ ꯉꯥꯎꯖꯅ ꯂꯩꯔꯕ ꯀꯣꯛꯁꯦ ꯑꯃꯨꯛꯀ ꯉꯥꯎꯍꯜꯂꯅꯨ ꯑꯆꯨꯝꯕꯅ ꯆꯥꯈ꯭ꯔꯦꯗ ꯑꯩꯕꯨ 이보ꯍꯜꯂ ꯀꯥꯏꯅ ꯍꯪꯂꯤ ꯈꯪꯗꯦꯅꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯕꯨ ꯆꯥꯛꯀꯅꯨ ꯑꯗꯨꯅꯅꯤ ꯑꯆꯨꯝꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯗꯣꯅꯤ ꯖꯣꯕ ꯇꯧꯔꯗꯤ ꯑꯣꯐꯤꯁ ꯀꯥꯗꯕ ꯌꯥꯗꯦꯗꯣ ꯑꯗꯨꯒ ꯃꯥꯟꯅꯩ ꯈꯜꯂꯣ ꯖꯣꯕꯇ ꯍꯦꯜꯂꯤꯅꯤ ꯆꯦꯎꯁꯥ ꯖꯣꯕꯇ ꯍꯦꯜꯂꯦꯅ ꯈꯜꯂꯤ ꯑꯩꯗꯤ ꯋꯥꯏꯇꯤꯁꯦ ꯀꯣ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯒꯗꯤ ꯃꯁꯤꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯈꯟꯗꯣꯛꯄꯩ ꯋꯥꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯋꯥꯔꯛ ꯇꯧꯔꯒꯗꯤ ꯁꯛꯁꯦꯁꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯍꯥꯔꯠ ꯋꯥꯔꯛꯇꯤ ꯐꯖꯅ ꯃꯊꯧ ꯇꯥꯏ ꯃꯁꯤꯈꯩꯁꯤꯒ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯆꯥꯕ ꯂꯥꯏꯁꯨ ꯂꯩ ꯋꯥꯆ ꯇꯥꯏꯝ ꯆꯥꯕ ꯂꯥꯏꯁꯨ ꯂꯩ ꯆꯨꯝꯃꯤ ꯎꯁꯥ ꯏꯁꯥꯅ ꯋꯥꯍꯟꯒꯦꯅ ꯇꯧꯔꯤꯅꯤ ꯃꯣꯏꯁꯦ ꯃꯅꯤꯅꯦ ꯀꯔꯤꯗꯤ ꯇꯧꯅꯤ ꯆꯦꯎꯁꯥ ꯑꯆꯨꯝꯕꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯁꯤꯗꯤ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯅꯨꯄꯥꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯗꯥ ꯏꯕꯣꯍꯜꯒ ꯑꯥꯔꯖꯦ ꯒꯇꯅꯤ ꯆꯨꯁꯥꯅ ꯖꯣꯕꯇꯤ ꯑꯣꯐꯤꯁ ꯉꯥꯏꯍꯥꯛ ꯀꯥꯔꯒ ꯂꯣꯏꯔꯦ ꯁꯤꯗꯤ ꯖꯥꯠ ꯑꯃꯅꯤ ꯋꯥꯔꯦ ꯑꯩ ꯆꯦꯎꯁꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪ ꯋꯥꯏꯇꯤ ꯄꯥꯏꯕ ꯖꯣ ꯁꯤ ꯐꯝꯃꯨꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯇꯨꯝꯗꯦꯅꯦ ꯕꯥꯔꯣ ꯇꯥꯗ꯭ꯔꯤꯉꯩ ꯑꯟꯖꯨ ꯀꯁꯔ ꯑꯆꯨꯝꯕ ꯑꯩꯒꯤꯗꯁꯨ ꯀꯣꯏꯕꯤꯔꯝꯃꯣ ꯑꯟꯖꯨꯒꯤꯗꯁꯨ ꯀꯣꯏꯁꯜꯂꯣ ꯑꯅꯤꯗꯣ ꯅꯠꯇꯦ ꯑꯣ ꯑꯅꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯍꯣꯏꯗ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯅꯤ ꯀꯥꯃꯦꯁꯣꯔꯅ ꯑꯟꯖꯨ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯁꯦ ꯑꯗꯨ ꯃꯃꯥ ꯄꯤꯒꯦ ꯅꯪ ꯃꯦꯠꯄꯗꯤ ꯌꯥꯗꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯄꯤꯒꯦ ꯑꯗꯨ ꯑꯉꯥꯡꯁꯦ ꯇꯨꯝꯗꯦꯕ ꯃꯣꯕꯥꯏꯜꯁꯦ ꯃꯥ ꯄꯥꯏꯒꯦ ꯍꯥꯏ ꯁꯦ ꯀꯀꯥ ꯑꯃꯈꯛꯀꯤ ꯀꯣꯃꯦꯟꯁꯦ ꯄꯥꯒꯦꯁꯦ ꯑꯟꯖꯨ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯊꯅꯝꯃꯣ ꯑꯩ ꯍꯦꯛ ꯍꯟꯖꯔꯛꯀꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯟꯅꯔꯣ
ꯑꯟꯖꯨꯅ ꯇꯧꯕ꯭ꯔꯥ? ꯑꯣ ꯑꯟꯖꯨꯅ ꯇꯧꯔꯛꯑꯅꯤ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯑꯟꯖꯨ ꯑꯩꯅ ꯃꯌꯥꯝ ꯄꯤꯔꯕꯅꯦꯅ ꯈꯜꯂꯣ꯫ ꯑꯣꯏꯃꯥ ꯆꯦꯎꯆꯥ ꯍꯣꯁꯀꯤ ꯏꯃꯥꯖꯤꯟꯒꯤ ꯋꯥꯡꯃꯗꯅꯤ ꯑꯆꯨꯝꯕꯁꯦ ꯑꯣꯏꯃꯥ ꯂꯣꯏꯔꯦꯍꯦ꯫ ꯑꯗꯨꯗꯤ ꯁꯨꯁꯤ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯄꯨꯅ ꯐꯣꯟ ꯑꯝꯇ ꯂꯧꯒꯦꯌꯦ꯫ ꯑꯣ ꯍꯣꯏ ꯍꯣꯏ꯫ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥꯖꯤꯟꯒꯤ ꯋꯥꯡꯃꯗ ꯑꯣꯏꯔꯗꯤ ꯑꯣꯏꯖꯔꯅꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔ ꯂꯩꯔꯒ ꯑꯗꯨꯝ ꯈꯪꯅꯖꯔꯛꯑꯅꯤ꯫ ꯑꯟꯖꯨ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ? ꯆꯦꯎꯆꯥ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ? ꯑꯩꯈꯣꯏꯗꯤ ꯇꯨꯝꯗ꯭ꯔꯤꯁꯤꯅꯤ꯫ ꯃꯆꯥ ꯍꯧꯒꯠꯂꯨ ꯃꯥꯁꯅꯥ ꯍꯧꯒꯠꯂꯨ ꯑꯝꯇ꯫ ꯀꯪꯂꯥꯕꯝꯒꯤ ꯀꯣꯃꯦꯟꯁꯦ ꯎꯕꯗ ꯇꯦꯜꯍꯩꯕ ꯅꯤꯡꯁꯤꯡꯉꯛꯑꯦ꯫ ꯇꯦꯜꯍꯩꯕꯗꯤ ꯑꯥ 2Kꯒ ꯌꯧꯈꯤꯗꯣꯔꯦ ꯆꯦꯎꯆꯥ꯫ ꯇꯦꯜꯍꯩꯕꯗꯤ ꯍꯥꯏꯕꯁꯨ ꯌꯥꯝ ꯀꯜꯂꯤ ꯐꯩ ꯃꯥꯗꯤ꯫ ꯈꯪꯉꯒ ꯅꯣꯛꯇꯣꯏꯁꯦ ꯅꯪꯅ ꯑꯣꯏꯃ ꯀꯅꯥꯅꯣ ꯈꯪꯗꯦꯕꯣ꯫ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯗꯥꯏꯕꯣꯜꯒ ꯑꯥꯔꯖꯦꯒꯗꯣ ꯅꯠꯇ꯭ꯔ ꯅꯨꯄꯤ ꯑꯣꯏꯔꯝꯃꯅꯤ꯫ ꯗꯦꯁꯥꯕꯨ ꯑꯣꯏꯁꯨ ꯌꯥꯎꯕꯤꯔꯦ ꯐꯔꯦ꯫ ꯇꯨꯝꯈ꯭ꯔꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯍꯣꯏ ꯆꯦꯎꯆꯥ ꯇꯨꯝꯗ꯭ꯔꯕꯅꯤ ꯑꯩꯁꯨ꯫ ꯑꯟꯖꯨꯁꯨ ꯀꯦꯜꯂꯕꯅꯤ ꯑꯀꯦꯟꯕ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯟꯖꯨ ꯀꯁꯥ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯟꯖꯨ ꯉꯥꯛꯇꯪ ꯂꯩꯌꯨꯍꯦ ꯀꯩꯅꯣ ꯇꯧꯏ꯫ ꯄꯤꯀꯦ ꯇꯛꯁꯟ ꯐꯨꯜ ꯁꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ꯫ थैंक यू पीके तक्सन चैनल को भी सपोर्ट कीजिए आप। ꯃꯩꯇꯩ ꯑꯣꯏꯗꯣꯏꯔꯥ ꯆꯦꯎꯆꯥꯁꯤꯕꯨ? ꯅꯠꯇꯦ ꯄꯤꯀꯦ ꯇꯥꯖ ꯈꯥꯟ ꯍꯥꯏꯕ꯫ ꯄꯤꯅꯤ꯫ ꯄꯤꯅꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯦꯎꯆꯥ ꯄꯤꯅꯤ ꯍꯥꯏꯁꯦ꯫ ꯑꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕꯀꯣ ꯑꯣ ꯑꯣ ꯑꯣ꯫ ꯆꯦꯎꯆꯥ ꯑꯗꯨꯅꯤ ꯑꯣ ꯅꯨꯄꯤ ꯑꯣꯏꯗꯤ ꯆꯦ ꯔꯣꯕꯤ ꯑꯣꯏꯔꯝꯃꯅꯤ꯫ ꯀꯪꯂꯥꯕꯝꯅ ꯋꯥꯏ ꯇꯤ ꯄꯥꯏꯕꯁꯤꯗꯤ ꯌꯨꯝꯗ ꯏꯁꯧꯗꯤ ꯂꯣꯏꯔꯦꯍꯦ꯫ ꯋꯥꯏ ꯇꯤ ꯄꯥꯏꯗꯅ ꯌꯨꯝꯒꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯅ ꯇꯥꯔꯦ꯫ ꯌꯥꯗꯦ ꯌꯥꯗꯦ ꯋꯥꯏ ꯇꯤꯗꯩ ꯄꯩꯁꯥ ꯐꯪꯕ꯭ꯔꯥ ꯐꯪꯗ ꯌꯨꯝ ꯀꯩ ꯃꯑꯣꯡ ꯇꯥꯕ꯭ꯔꯥ ꯇꯥꯗ꯫ ꯆꯦꯎꯆꯥ ꯀꯪꯂꯥꯕꯝꯒꯤ ꯋꯥꯔꯤꯁꯦ ꯆꯨꯝꯃꯦ꯫ ꯆꯦꯎꯆꯥꯅ ꯔꯥꯃꯦꯁꯣꯔ ꯅꯣꯏ ꯅꯨꯄꯤꯅꯔꯣ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯑꯩ꯫ ꯂꯣꯛꯅ ꯂꯣꯏꯁꯤꯅꯤ꯫ ꯅꯤꯄꯥꯟ ꯍꯣꯂꯥꯝꯗꯨꯕꯨ ꯆꯠꯈ꯭ꯔꯕꯅꯦ ꯄꯤꯀꯦ ꯇꯥꯖ ꯈꯥꯟ ꯍꯥꯏꯅ꯫ ꯁꯞꯄꯣꯔꯠ ꯀꯥꯏꯅ ꯍꯥꯏꯖꯔꯝꯕꯅꯤꯅꯦ꯫ ꯆꯦꯎꯆꯥ ꯔꯣꯕꯤ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯑꯣ꯫ ꯆꯦ ꯔꯣꯕꯤꯁꯨ ꯅꯠꯇꯦ ꯍꯥꯏ꯫ ꯑꯟꯖꯨ ꯀꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯟꯅꯁꯤ꯫ ꯍꯣꯏ ꯍꯣꯏ ꯃꯅꯤ ꯑꯩꯈꯣꯏ ꯃꯥꯟꯅꯁꯤ꯫ ꯀꯪꯂꯥꯕꯝ ꯀꯩꯅꯣ ꯀꯌꯥ ꯁꯨꯔꯒꯦ? 1K ꯍꯦꯜꯂꯕꯣ? ꯅꯨꯄꯤꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯑꯣꯏꯅꯤ ꯎꯁꯥ꯫ ꯃꯅꯤ ꯆꯨꯝꯃꯤ꯫ ꯆꯦꯎꯆꯥꯅ ꯁꯨꯁ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯆꯦꯎꯆꯥ ꯉꯥꯛꯇꯪꯒ ꯂꯩꯀꯣ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯁꯤ꯫ ꯑꯩꯁꯨ ꯃꯤꯅꯤꯠ 10 ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯉꯥꯛꯇꯪꯒ ꯂꯩꯕꯤꯈꯣ ꯋꯥꯔꯁꯨ ꯋꯥꯅ꯫
ꯑꯟꯖꯨꯁꯨ ꯑꯟꯖꯨ ꯀꯦꯟꯒꯤꯅꯨ ꯐꯃꯨꯡꯗꯩ ꯀꯣꯟꯊꯅꯤ ꯀꯪꯂꯥꯕ ꯃꯣꯏ ꯅꯨꯄꯥꯅꯤꯅ ꯍꯣꯠꯅꯕ ꯀꯜꯂꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯅꯪꯉꯤ ꯑꯩꯈꯣꯏꯅ ꯉꯝꯗꯦ ꯑꯉꯥꯡ ꯌꯦꯡꯕ ꯈꯣꯠꯄ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯉꯥꯡꯒ ꯁ꯭ꯀꯨꯜꯒ ꯆꯠꯈꯠꯂꯛꯑꯗꯤ ꯂꯥꯏꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯏꯁꯧ ꯂꯥꯡꯕꯅ ꯈꯔ ꯐꯩ ꯅꯨꯄꯥꯅ ꯂꯥꯡꯕꯁꯤꯗꯤ ꯀꯤꯍꯦ ꯆꯦ ꯎꯆꯥ ꯂꯥꯡꯕ꯭ꯔꯣ ꯅꯣꯏꯁꯨ ꯀꯪꯂꯥꯄꯥꯟ 1K ꯌꯧꯗ꯭ꯔꯤꯗ ꯈꯪꯗꯦꯗ ꯑꯩꯗꯤ 1K ꯑꯗꯨꯝ ꯈꯔ ꯈꯔ ꯀꯥꯔꯝꯃꯒ ꯍꯦꯛꯇ ꯀꯛꯊꯠꯂꯝꯃꯤ ꯈꯔ ꯍꯦꯜꯂꯝꯃꯒ ꯍꯦꯛꯇ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯝꯃꯤ ꯌꯧꯖꯔꯛꯆꯅꯤ ꯇꯞ ꯇꯞꯅ ꯍꯣꯠꯅꯕ ꯀꯜꯂꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯤꯅꯤꯠ 10ꯇꯪ ꯂꯩꯔꯒ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯤꯅꯤꯠ 10ꯁꯦ ꯂꯩꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯆꯦ ꯎꯆꯥ ꯂꯥꯏꯚꯁꯦ ꯊꯥꯕꯒꯤ ꯀꯩꯅꯣ ꯂꯩꯕ꯭ꯔꯣ ꯄꯨꯡꯁꯤꯡ ꯂꯤꯃꯤꯠ ꯂꯩꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯀꯪꯂꯥꯕꯝꯗꯤ ꯂꯥꯏꯚ ꯊꯥꯕ꯭ꯔꯣ ꯅꯣꯏ ꯏꯕꯥꯏꯅ ꯑꯃꯨꯛ ꯑꯃꯨꯛ ꯁꯥꯎꯔꯤ ꯑꯃꯨꯛ ꯑꯃꯨꯛꯇꯤ ꯃꯆꯤꯡ ꯀꯥꯔꯛꯏꯅꯤꯅ ꯃꯆꯤꯡ ꯑꯔꯥꯡꯕꯤ ꯀꯪꯂꯥꯄꯝ ꯂꯥꯏꯚ ꯊꯥꯕ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯃꯅꯤ ꯋꯥꯇꯤꯁꯦ ꯄꯥꯏꯕꯁꯦ ꯑꯗꯨꯝ ꯁꯨꯔ ꯁꯨꯔ ꯅꯩꯅ ꯊꯕꯛ ꯌꯥꯝ ꯃꯥꯡꯉꯤꯗ 30 ꯃꯤꯅꯤꯠ ꯈꯔ ꯍꯦꯜꯂꯗꯤ ꯂꯣꯏꯁꯤꯜꯂꯣ ꯍꯣꯏ ꯆꯦ ꯎꯆꯥ ꯑꯗꯨꯝ ꯍꯥꯏꯅ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯊꯦꯡꯁꯨ ꯊꯦꯡꯉꯕꯅꯤꯅꯀꯣ ꯆꯦ ꯎꯆꯥ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯒꯗ꯭ꯔꯣ ꯀꯪꯂꯥꯕꯝꯅ ꯉꯔꯥꯡꯗꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯌꯧꯔꯨꯔꯒ ꯑꯔꯦꯝꯕꯗ ꯇꯥꯔꯒ ꯍꯜꯂꯛꯑꯦ ꯀꯩ ꯍꯥꯏꯅꯣꯁꯦ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯌꯧꯔꯒ ꯑꯔꯦꯝꯕꯗ ꯇꯥꯔ ꯍꯜꯂꯦ ꯍꯥꯏꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯀꯣꯏꯕ ꯆꯠꯂꯨꯕꯩ ꯋꯥꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯒꯠꯂꯨꯔꯦ ꯍꯥꯏꯔꯣ 1 ꯑꯋꯥꯔ ꯑꯣꯏꯔꯒꯅ 1 ꯑꯋꯥꯔꯁ ꯍꯦꯜꯂꯒꯅ ꯂꯣꯏꯁꯤꯜꯂꯣ ꯌꯥꯝ ꯍꯦꯜꯂꯒ ꯀꯥꯟꯅꯗꯦ ꯍꯥꯏ 30 ꯃꯤꯅꯤꯠ 1 ꯑꯋꯥꯔꯁꯇ ꯂꯧꯔꯤ ꯍꯥꯏ ꯑꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯆꯦ ꯎꯆꯥ ꯀꯪꯂꯥꯄꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯑꯟꯖꯨ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯑꯟꯖꯨꯗꯤ ꯇꯨꯝ ꯇꯨꯝꯅ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯑꯣꯟ ꯂꯩꯅꯤ ꯆꯦ ꯎꯆꯥ ꯀꯛꯑꯣꯔꯥ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯩꯗꯤ ꯂꯥꯏꯚ ꯇꯧꯗꯦꯗ ꯀꯪꯂꯥꯄꯝꯒꯤ ꯀꯣꯃꯦꯟ ꯑꯝꯇ ꯄꯥꯔꯝꯒꯦ ꯑꯩꯗꯤ ꯂꯥꯏꯚ ꯇꯧꯗꯦꯗ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯆꯠꯄ ꯑꯗꯨꯒ ꯅꯝꯗꯅ ꯍꯜꯂꯛꯄ ꯑꯣ ꯀꯩꯒꯤ ꯅꯝꯗ꯭ꯔꯤꯅꯣ ꯅꯃꯧ ꯌꯥꯗ꯭ꯔꯥ ꯆꯠꯂꯗꯤ
ꯐꯔꯦ ꯀꯪꯉꯥꯝꯕꯝꯗꯨꯗꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯑꯩ ꯀꯛꯑꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ